Sangai Festival YAORUBA MARAM MLA Anina PIRAKNABA KCP IDPs singi phangpham thokpa hak phangdabagi mayokta November 18 general strike tawbuga loinana Sangai Festival boycott tawi haina miyam pumnamakta khangan khraba fawada Thongju SC gi MLA TS Biswajit amasung Nambol SC gi MLA TS Basanta Kumarna saruk yakiba du Maram party asida numit humni gi manungda khangalakadabani haina lona thingkraba KCP MC Progressive Information and Publicity Secretary Mahai Khomba Maitaina Thadorakpa Cherol Lamana Hairi Cherol asina makata na hai festival asida anam kanna stall phamluba sing sumang kumai sanaroi artist sing su nasana sagi explanation numit taret ni gi manu phaw gi manungda party da thamlakadabani wakhal taminagadabani Natrabadi warning tawduna thabak paikhalakani social media platform singda kanagumba kharagi khaupunai oina wakat kya KCP MC Progressive ta thagalaki maning mayada coin inaduna maning khomlaga leibak ningba saba selbu phanglabadi oiningba oirage haina hingliba sasinaba mapuna thadokpa party amatada thazaba thambiganu hairi Film Forum na IDPs singi thamoi sokadaba tawkiba leite Film Forum Manipur na IDPs singi thamoi sokadaba thabak tawkiba leite haina Film Forum Manipur gi secretary K Ronen Chandra Maitaina thadorakpa cherol amana phangdorakle cherol asina hai November gi aroiba chayol da pangthokiba Manipur Sangai Festival singani kunmanga gi manung chana Sangai Film Festival singani kunma pangthokipadu Film Forum Manipur da sinkiba leite Manipur lenga ki Department of Art and Culture gi makhada leiba Manipur State Film Development Society MSFDS na pangthokibani lebaki iho amadi IDP singi awabada sarug yaba oina handakti program amata pangthokide maram maduna lebaki thogai puriba singna miyamda Film Forum bu lana uhanbiganu hairi KUKI singbu illegal migrant ni hairakpa bu yaningda phongdokre KUKI Purupu illegal immigrant ni haina phungdurakpa dubu Committee on Protection of Tribal Area Manipur KUKI Hills koktamna akanma moongda yaningda phungdokre adugumba wafam adu Constitution na yaroidaba amasung logi mijeng da chanadaba amani Manipur gi tongan ba ethnic group singi marakta chunadaba wafam kaya phungdurakle Naga tribe ki organization kharana Prime Minister Narendra Modi da aiba cherol thaduna Myanmar dagi chin KUKI kya tingbinaba yaudana Tangsilakliba adu yengsinaba haijakiba adugi matangda Committee on Protection of Tribal Area Manipur ni yaningda phungdokkibani koktamgi cherol amana hai adugumba wafam adu Constitution ga chunadaba legal oina chatnaba yadaba puwarida aranba amasung communal oiba wafamni tongan ba media report singda KUKI singbu yellow minate haina phungdoknari Madu semjin sajin ba mani Constitution na piri ba ngaklo adubu sakhangdabani sahi humputara hena Constitution na ngaklo piduna laklabani KUKI tribe asibu kumsing lising amaga chamapan yangkai dagi hauduna scheduled tribe ama oina sakhanglibani matamadu the any tribe haina list ta yauri Indian Constitution gi Article 342 gi matung inna India gi President na Parliament ki ayabaga loina list adu samdok samjin tawadabani State Government Civil Society Organization natraga lanai miyoi amatana authority ama oina wahang hangba yaroi KUKI singbu foreigner ni haina phongdokliba wafam adu Constitution gi matung inna wahantok yaudaba amani hairi Kasada operate toriba mar militant singa Mizoram lengaka peace accord quick pinagadare Mizoram da tangdu laitaba hanjilaknabagi pandamda set lengaki makedigi mar furuk ki leiriba militant organization amaga peace accord quick pinanaba thorang tawguna leire haina Mizoram gi Chief Minister Laldu Homa na phongdokre wapamasi ngarang Assam ngamkhai paringa tainana leiba Mizoram gi Kolaship district ki manung chanba Saipumda pangthokpa Sikpui Rui Festival gi manung chana pangthokpa Mar Student SLMB HSA gi General SLMB da saruk yaraduna Chief Minister Laldu Homa na phongdokhibani thoramadu da Chief Minister Laldu Homa na hai Lanming thanga sanatena lusingba Mar People's Convention Democratic SPCD faction militant organization asiga Mizoram da ingtappa hanjilangna bagi pandamda peace accord amak thubada matamda khuyek pinabagi Mizoram lenga nga thabak paikhatpa hore hiramasigi matangda nakal ani gi marakta athuba matamda peace accord agreement khuyek pinaduna Mizoram da Mar furupna namna khunda laitaduna leiba mafam singda ingtappa hanjilagani haibagi achoba thajaba Mizoram lenga ke maikaida leire haina su mahakna phongdoke panbayabadi
Sanatena lusingba HPCD fraction gi Mar Militant Organization asina khulai paiduna Manipur ga yumthangnaduna leiriba Mizoram da Mar furupna khunda laita duna leiriba mafam sing asibu lebak asigi leiriba constitution na piriba 6th schedule gi makhada autonomous district council matam kya gi mamangdagi demand tawduna lakhibani Ningsing bayabadi Lal Harub group asigi rebel group ama oiriba has Josang Gaverana lusingba SPCD gi fraction militant organization su haukiba Englishing ani tarani pan gi April thada matamdu gi Mizoram lenga ka peace accord sign tawna Mar furumna khunda laita duna leiriba mafam singda base tawba Silung Hills Council SHC semkiba su leikrabani Mizoram lenga ka nauna peace accord agreement tawna gadoriba sanatena lusingba Mar militant organization ase Manipur ga yumtangna riba Assam gi Kasar district ta operate tawba militant organization amani hari Government na Indigo gi flight ki PIRAKNABA yengsile Ministry of Civil Aviation gi matung inna Indigo gi hauzik thokliba operation ki PIRAKNABA du mapung fana ingtodriba fawba kopna senaduna leiri Indigo gi network sa handak thokliba operational gi apunba sing amasong flight singi cancellation sing adu minister na hakthengana khangjille Secretary Civil Aviation Director General of Civil Aviation DGCA Ministry Senior Official sing amasung Airports Authority of India gi senior official sing yauna Indigo gi senior management kolonina Civil Aviation Minister Ram Mohan Naidu na awang bathaki review mifam ama pangthokre airline aduna Phibam aduda hotnariba thabak sing aduda Naiduna mayek sengna pendaba phongdokre amasung anauba regulatory gi mathau taba sing hongdokna bakhangankre Minister Abduna Indigo da atuba matamda operational mahausa gi phibam da hantahana ba amasung oiriba phibam asina maram oiduna airfare hengat han danaba makhataba poktak pikre cancellation sing torokpa yaba singi damakta yamna fazana mangjongnana passenger sing da khanganduna amasung mathau taba matamda hotel accommodation yauna mathau taba facilities punamak phangalabasu airline aduda mahakna poktak pikre Civil Aviation Minister Naidu na Airport Authority of India AAI gi senior officer shinga so mifam ama pangthoke amasung thokliba thodok adu soidanamak leptana monitor tawnaba amasung khudong sadaba mayoknaba passenger pumnamakta mapung phaba saugatpa pinaba poktak pikre Sagon se numit khakta da flight chongwa hena cancel tobaga loinina cancellation amasung matam thengthaba mayam ama airline adubu khudong sadaba mayokna hankre India gi khwaidigi sauba carrier Indigo gi CEO Peter Albersna airline asina hauzik yamna satiba operational khudong sadaba ama mayoknari haina yazaki accident da laikhidrabagi imungda lupa lakh manga pigadabani Ngarang ayuk pung 13 rom tabada lambi gi laibak tiba thaudok amada laikhidrabagi imungda thaudok aduda chenaba driver aduna lupa lakh manga pigadabani haina state government na laktokre Manipur government ki commissioner home and Asok Kumar thadorok pacherol aduna hai Infalis ke manung chanba Tezpur gi success English school da cycle da lakpa nupi masa ani ben amana thongki thaudok thokpham maduda nupi masa amadi laikhidre thomliba ben adugi registration number na MN01AK 3578 ni hariba driver amasung gari adu farba matung lamlai police station da detain tawguna thambaga loina FIR ama register tawkre lekhidraba nupi basa adu sana kaithel maitai lekai dagini hauzik na sawombong relief camp ta leibani lekhidraba angang nupi masa adu gi maming na ngangbam sana thoi apokpa ngangbam soba kawi state government ki maikai digi laibak thiba thaudok da lekhidraba amadi asokapan yauri bagi damakta lepkani amasung awaba su phungdrakli Sahi tara namsil laklaba case ta January ba rapist serak piduna achumba wild fangalu haina khongjang jangsin Lamsang police station ke manung chanba mafam amada kumja lisingani tara taruki January 13 da masagi chahi manga rom tamak ngairibi nupi masa ama buikai khumnaba mangan ki haibagi case ama chahi tara rom namsinduna leiraklaba asigi achumba wild fanganduna chenaba rapist Serak piyu haina miyamna khongjang jangsin kumja lisingani tara taruki January 13 da lamsang police station ke manung chana leiba Mafam amada matamduda chahi mga khakta ngairibi nupi masa amabu child in conflict with law CCL amana nupi oibigi kai khumnawa manghankhiba case amaga mari lenana
ngarang CCL adu Imphal West ki Tagilda leiba Juvenile Justice Board ta puthokani haiba tabadagi victim oiriba nupi masagi imungi miyoi amadi lekai gi nupi singna khongjang jangsin bada yaukiba victim family gi miyoi amana pawmi singda hai thodok asigi matang da satharakli ba case asi chahi tara faraklaba fawba victim gi imungda asumba wild fangba leitre loinana khwaidigi nuaitaba amadi pendaba amana case asida senariba CCL asi maral leitaba amagumna leiri hairiba thodok asi thokpa matamda CCL adu sahi tara taret khakta ngairi haiduna observation home da thamkibaga loirena case asi JJB Imphal West laiki bona CCL asigi mathakta athubada trial chathaduna victim da justice panganbiu case asigi matang da su victim ge family amadi imung manungda ki halakpa fawba laikre asukuiba matam asi fawba case asi loisindriba si yamna pendre case asi loisinbiduna mara leiba myoi asi matiksa bacherak phanganbiu natragana imung manung pulap hatok piro haina pendaba wafam kasu tamki ngarang sangsin ke ba khongjang adu da represent DPU justice Dilip justice Denid we want justice asumba wild chathabiu haina thaba placard kya paibaga loinena kholaw kasu lauki India da thazaba thamladuna Ukraine gi MP Yuriana Ukraine gi lan Putin na loisinba ngamgani hairakre Russia gi President Vladimir Putin na India gi khongset manungda leiringaida leibak asigi Prime Minister Narendra Modi da thazaba thamladuna Ukraine gi MP Yuriana Ukraine gi lan Putin na loisinba ngamgani phongdorakre panbayabadi Ukraine gi MP Yuria climate ko na phongdorakliba wafam asi Ukraine gi lan loisinabagi damakta Narendra Modi na Putin ga wari sana haningbadagi wafam asi phongdokibani adubu Putin gauna kibada Prime Minister Narendra Modi na yamna haina singna lebak amatabu sauningbagi wakal pokhandana India hariba lebak asi sumnagi santi gi maikaida lepkani lebak amagi michangda kaidaunungda leiroi haina phongdokibani Interview amada Yuriana India gi Prime Minister yamna singba miyoi amani maramaduna Putin da soidana Ukraine gi lan loisinambagi matangda wari sanagani haibagi thazaba lei loirena Ukraine gi landa maral leitraba nupi angang kaya siriba asigi teksa punnamak Russia gi President Vladimir Putin na pugadabani Ukraine gi lan asi lebak asigi President Vladimir Zelensky na thokanbani hairiba wafam asi aranbani Ukraine gi lan President Vladimir Putin na thokanbani lal loisinabani haina America gi President Donald Trump na puthorakliba peace plan asi semdok thadokpagi tangai fadaba lei haina su phongdoki hairi Khaidem December Pokso ek ki makhada court na mara leire haina lauthokre sahi tare tamak ngairi bi masanupi amasung masanupi gi mamanabida sexual assault chathabaki thodokta court na Khaidem December Ls Suresh Maitei koba miyoi ama mara leire haina lauthokre special trial Pokso case number 14 of 2024 gamari lenena Manipur gi Special Judge RK Memsa Devi gi kota sahi asigi haukiba November gi tang 35 kunmathoi amasung kunmafanda hearing chachakibaga lonena court asina case asigi judgment amasung order asi lauktokibani court na mara leire haina lauktokraba miyoi adudi Imphal East District ki Lamlai Police Station na konba nongdam maning lekai digi Khaidem December Ls Suresh Maitei chahinimpu apokpa Khaidem Ranjit Maitei ni haukiba kumja lising ani tara mapan gi October thada thokiba thodok asiga mari lenina Khaidem December Ls Suresh Maitei asi IPC section 417 ka loinana Pokso Act 2012 ki section 6 ki makhada court na maral leire haina lauktokibani case asigi sentence hearing supang thoklagani haina judgment amasung order asina makhata na hairi case asida state ki maikaida special public prosecutor A Nilachand na lefki aduga accused ke maikaidana deputy chief LAD Imphal East Yumnam Jason na lefki Pakistan gi Sindha Hindu School nupi mahiroi singbu Islam da onthoknaba honare Pakistan gi Sindh province da leiriba Hindu gi nupi mahiroi singbu makhatana mahai tamba yananaba Islam lining da nampu da onthoknaba pressure pire haiba wafam lakpadagi inquiry ama lengakna lokhatkadauri mamang thagi aroiba sarukta Sindh da leiba Mirpur Satrogi Government High School da mahai tamlebi Hindu nupi masa singge mama mapa singna media da phongdorakpagi matung inna school adugi headmistress na makoibu Islam lining da onthou madu oirabadi makhata na mahai masing tamba yagani haina pressure piraki haiba wapam thamlaki
mahiroi-sing adubu namfuda kalma pahanduna makoina hana chatlamba lining aduda noknaba amasung ikaiba pibagi mawng sathabagi matang supalaki mama mapasing aduna makata na phongdorakpada mahiroi kharadi islamda onthokpa pamdaba natragana kalma pau haiba yadabasing adu mayumda halanki hairi province adugi education minister na thodok aduga mari lenena inquiry ama chathanaba order pikre sin minister for education Syed Sardar Ali Sahana phongdorakpagi matung inna Nirpur Satroda chatlaga achumba adu karino haina khangdoknabagi damakta committee amasu semkre hairi